Hi ma'am, welcome to my YouTube channel. ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯛꯀꯤꯄꯨꯔ ꯕꯖꯥꯔ ꯆꯠꯂꯤꯅꯤ ꯂꯛꯀꯤꯄꯨꯔ ꯕꯖꯥꯔ ꯀꯥꯔꯨꯒꯦ ꯑꯉꯥꯡꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯨꯒꯦ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯏꯆꯦ ꯑꯃꯅꯤ ꯍꯥꯏꯗꯣ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯤ ꯊꯣꯛꯑꯦ ꯌꯥꯝ ꯂꯥꯞꯇꯦ ꯅꯛꯏ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯦ ꯂꯩꯔ ꯂꯩꯇꯤꯔꯥ ꯈꯪꯗꯦ ꯇꯟ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯂꯧꯈꯤꯒꯦ ꯇꯟ ꯈꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯗꯥꯅꯕꯤ ꯍꯥ ꯀꯩ ꯄꯣꯛꯇ꯭ꯔꯥꯏꯕ ꯏꯆꯦ ꯗꯨꯀꯥꯟꯒꯤ ꯇꯧꯔꯛꯏ ꯌꯥꯝ ꯇꯧꯔꯛꯇꯦ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯕ ꯗꯨꯀꯥꯟ ꯃꯄꯨ ꯏꯆꯦꯅꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯇꯩꯁꯤꯡ ꯊꯣꯛꯏ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯥꯅ ꯇꯟ ꯄꯦꯛꯀꯤꯡ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯋꯥ ꯉꯥꯡꯈ꯭ꯔꯖꯥꯠꯅꯤꯕꯣ ꯄꯆꯦꯡ ꯉꯥꯡꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯄꯥꯅꯤꯄꯨꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯕꯖꯥꯔ ꯌꯧꯔꯛꯑꯦ ꯏꯟꯗꯛꯁꯟꯒꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅꯤ ꯇꯤ ꯁꯥꯔꯠ ꯌꯦꯡꯕ ꯍꯥꯏ ꯅꯨꯄꯥꯒꯤ ꯇꯤ ꯁꯥꯔꯠ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯥꯡꯖꯤꯡ ꯊꯣꯛꯑꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯔꯛꯇꯣꯏꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯕꯥ ꯆꯤꯆꯤ ꯃꯃꯥꯅꯤ ꯊꯥꯡꯖꯤꯡ ꯈꯜꯂꯤꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯂꯩꯕꯤꯔꯦ ꯈꯣꯡꯒ꯭ꯔꯥꯎꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯒꯠꯂꯨꯔꯤꯒꯦ ꯁꯣꯞꯄꯤꯡ ꯑꯇꯩ ꯇꯧꯕꯗꯁꯨ ꯋꯥꯠꯂꯤ ꯂꯣꯀꯦꯜ ꯌꯦꯟ ꯌꯣꯜꯂꯦꯍꯦ ꯌꯦꯟꯅꯤꯅꯦ ꯀꯌꯥꯅꯣ ꯍꯪꯁꯤꯔ ꯀꯣꯇꯣ केजी कत इमाय बेमा सिबे वानी चाचा रोए 1050 साया जो मचा मचा में सिरोगे ये तो फिश नहीं आई ना रंग है ngai đấy chứ nấu bra nó sẽ ngai nhỉ berapa kota 20 laura 20 dia koi bai tole di 22 liter kini bara adu di kadang tahu dana mana 20 dia
ꯀꯌꯥꯗꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯆꯦꯛꯑꯞ ꯂꯧꯔꯦ ꯄꯔ ꯄꯤꯁꯇ 40 ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ 25 ꯇꯧꯔꯒ 2 ꯄꯤꯁꯇ ꯂꯧꯔꯦ ꯊꯥꯡꯅꯤ ꯊꯥꯡ ꯁꯣꯝꯗ ꯊꯥꯡ ꯊꯥꯡ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯣꯝꯗꯁꯨ ꯆꯦꯛꯑꯞ ꯖꯣꯠ ꯊꯥꯡꯖꯧ ꯁꯣꯝꯗꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯁꯣꯝꯗ ꯃꯄꯥ ꯐꯤꯗꯛ ꯌꯣꯜꯂꯤ ꯂꯧꯒꯗ꯭ꯔꯣ ꯔꯤꯗꯛꯁꯟꯒꯤꯅꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯧꯅꯔꯤ ꯁꯣꯝꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯔꯛꯄ ꯁꯅꯥ ꯉꯥꯛꯇꯅꯤ ꯍꯣꯏꯅꯦ ꯏꯆꯦꯅꯤꯅꯦ ꯏꯝꯐꯥꯜꯗꯒꯤ ꯊꯥꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦꯁꯤꯡꯅꯤ ꯁꯤ ꯃꯅꯥ ꯐꯖꯅ ꯌꯣꯜꯂꯤꯁꯦ ꯁꯅꯥ ꯃꯥꯟꯗꯣ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯐꯖꯩꯅꯦ ꯀꯣꯏꯗꯕꯅꯤꯅꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯐꯖꯗꯦ কাটিয়ে লইব নি ꯁꯤ ꯐꯖꯩꯌꯦ হ্যাঁ কাটিয়ে লইব পুরা ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯆꯅꯤꯅꯤꯅꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯍꯟꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯐꯠꯇꯕ ꯌꯥꯎꯔꯝꯃꯗꯤ ꯑꯍꯣꯕꯒ ꯌꯦꯡꯍꯟꯗꯣꯏꯅꯤ ꯅꯨꯄꯥꯁꯦ ꯁꯤꯁꯦ ꯂꯧꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯔ ꯅꯪꯁꯦ ꯀꯩꯅꯣꯇꯪ ꯂꯧꯒꯦ ꯂꯩꯇꯦ ꯁꯤꯡꯒꯜ दो लिया ना हाँ 300 हो गया 100 টিকে দেও আপনি हैं पामन सिबो পায় কিন্তু তিনি क्या है पीस क्या है নিকু মগা নিকু সারে दौड़ सिद्धि दन पीस पदी लाइक গই Nengah, sana itu. Sang basi mah dilawan. তালপিক পা এটা লাগে বা হ্যাঁ দাদা ভাই মামন কায় আনো Jadi, 30 sang pun bilang. আমি যাইতে দিন Sang pun bilang aku sang pun. Ini kayaknya hampir. Oh, sige, mama itu kanam sih. Dah. Sigaretnya, sigaretnya. ꯁꯣꯝꯗꯅ ꯔꯥꯅꯤ ꯃꯌꯥꯝ ꯌꯣꯜꯂꯦ ꯏꯝꯐꯥꯜꯒꯤ ꯔꯥꯅꯤ ꯋꯥꯡꯈꯩ ꯀꯥꯡꯒꯟ ꯏꯝꯐꯥꯜꯗꯒꯤ ꯊꯥꯔꯛꯄ ꯄꯣꯠ ꯉꯥꯛꯇꯅꯦ Kang hanya anak boy mana ini? ꯁꯤꯁꯨ ꯆꯨꯅꯤ ꯌꯣꯜꯂꯦ ꯆꯨꯅꯤꯁꯤ ꯄꯥꯝꯃꯤ Oh, saya cuma siapa jaga. Ah. Ini. ꯁꯤ ꯇꯣꯞ ꯐꯨꯔꯤꯠ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯕꯠ ꯀꯂꯔꯗꯤ ꯆꯦꯟꯖ ꯑꯣꯏꯔꯦ ꯄꯔ ꯄꯤꯁ 250ꯗ ꯃꯥꯔꯀꯦꯠꯇꯗꯤ ꯐꯤ ꯌꯣꯟꯕꯤꯁꯤꯡꯗꯗꯤ 370 80 ꯃꯥꯏ ꯌꯣꯜꯂꯦ Nunggu dia malah itu. Gaya deh. Si malah lagi. Kayak tuh ya. Mutra, marpun mutra. 90. हाँ सिर पतला है फिरो कहाँ जाम रहा पो काम छोड़ लगे वो दीदी पी खा रहा है चल मजा बड़ी पीला करना है थोड़ा लगा কেজি 120 টাকা ভাই ꯑꯪꯒꯨꯔꯁꯦ ꯂꯧꯔꯦ ꯍꯣꯔꯦꯟ ꯑꯩ ꯂꯥꯏꯗ ꯀꯠꯇꯣꯏꯅꯤ ꯌꯨꯝ ꯆꯠꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥ ꯌꯣꯟꯕ ꯃꯔꯛꯇ ꯆꯪꯉꯛꯏ
Nga ꯂꯩꯗꯣꯏꯅꯤ ꯃꯃꯥ ꯉꯥ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤ ꯂꯩꯕꯤꯒꯦ ꯇꯧꯔꯤꯕ ꯑꯩꯅ ꯍꯣꯔꯦꯟ Sino yung interview? mayam shopping to balo re Sina, ice cream. ice cream ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨꯀꯣ ꯕꯥꯏ ꯕꯥꯏ